Academy gi Mathakta Lanna Mingchat Thinaba Thawong Sinbiganu Haina School gi principal na appeal TOURAKLI ngarang degi pangthokpa class 10 gi exam ahoba nimitta exam horaba matungda mahairoi singda namthok laba paukhum che sing chaithok lamba mioi ani Indigenous Youth Association Kanglek Park IYAK na Thobal District ki Yadipok mayai kaithela leiba PLC Academy Exam Center manaktagi fare haina exam center asibu atamnana Mingchat Thinaba mawongda IYAK na pauchi sing amadi TV channel singda lana allegation TOURAKLI basi yaningde asiguba thodok sing asi matungda amukhanna thokan bidanaba mari leinaba pumnamakta PLC Academy ki principal amadi ICSLC exam center gi oina AOC oidiba thokchom sanahan miteina phongdorakli ngasi PLC Academy da pangthokiba paumi singa unabagi thoram amada thokchom sanahal miteina phongdokibada IYAK na TOURAKLI ba allegation da exam center asina mahairoi singda namthoklaba note supply tawi haibasi exam center asiga mari leinade exam center asina mahairoi singda note supply tawkibasu leite IYAK gi thomi singna lakiba matamdasu exam center asida yamna ingna chikna exam thanaki makoine exam center asigi OC AOC amadi SI na chingbadagi ayaba lawdana classroom singda changduna angang singda threaten tawba amadi school campus manungdagi mobile phone da mapanda leiba mioi singda wari sabana tingba ka henba thawong sing chathaki asigumba thawong sing asi matungda amukhana thokan biganu amadi tawbiganu hairi hana halbitaina makhata na haikibada IYAK na namthoklaba paukhum sing chaithokpada chenaba mioi sing amadi makoina seasonabani haiba ban laptop printer na tingba polam sing fai hairiba mapamadu exam center school asigi manakta sunate makoina phai hairiba mapamadu school asidagi yamna lapnaba yadipok khoirom hairiba mapamadu da oigani haibagi chingnaba lei asigumba thodok sing matungda amukhanna thokan biganu amadi ngarangi thodok aduda chenaba sing matik chaba chairak pibiu haina appeal TOURAKLI panba yabadi ngarang class 10 gi exam ahobo nimita mahairoi singda namthoklaba paukhum che sing chaithoklamani haiba mioi ani PLC Academy mayadagi makoina seasonaba ban printer amadi laptop na chingba polam singa konana IYAK gi thomi singna fari haina pauche sing TV channel sing amadi social media da sandorakibani nakal namarom da PLC Academy Exam Center gi OC Awas Hasimna Thadorakiba Cherolamada Center asigi manungda pamdaba thodok amata thokiba leite asemba note pisin baga center asiga karigumba mari amata leinade khongban chenbagi pharba mioi singi mathakta matik chaba chairak pibiu center asina bosem gi guideline gi matung inna exam ningthina pangthokhi loinana mahairoi loop singi mioi singna exam hall manungda mobile phone season na biganu haina appeal TOURAKLI exam ahobo nimeda pamdaba thodoksin thokibagi pauche singda amadi electronic media da habiba sida lana allegation ya haiba Indigenous Youth Association Kanglek Park haiba ya kasina lana allegation tawiba si yaningde haiba allegation asida school na exam center asina mahiroi singda note supply tawi habisi school ka mai rende school na supply tawi sulete makoina lakko matam da su exam asi yam peacefully bosem ge guideline makhada makoina thabi riba inspection team flying squad sin makoi so yam pasina peacefully exam conduct to su maten pangla pili makoi so leire angang sing asigi ka henba thawongna school asigi Mingchat Thinaba matungda makoina su tawbigano makoi da ya pi daba campus asidagi makoina mobile phone pairaga atopa mioi singda call tawduna wari shaba amadi laiba student organization ni hariba sina oza adudagi ayab lawdana OC amadi AOC SO dagi ayab lawdana classroom da sangaga angang singda threatening tawba ismithing ba sima khatan tawbigano asigumba pamdaba thodok singde makhatan thon bigano aduga hariba ngarangi thodok sida seni hariba miyoising oza sing pasirapio manipur prevention of malpractice in High School Living Certificate and Higher Secondary Education Act 2024 gi matungina senaba sing pasira PO habisi school site gi amadi center sigi AOC gi mai gi pumnamakta appeal tawju aduga hariba makoina allegation asida charge tawriba makoina kapiba bel photo copy makum asisu school gi anakpa makum sunate aikoina singnabada koirom hariba jaga adugi makum amu oiramgadra haidina singne hariba makum asidi school ga kilometer ahum mari lapneraga lei makum ni school ga yamna naknaba mari sunate asigumba school ga mari lenandaba amago lana school asigi pau thokna bidongta honariba oza sing
amadi iyaki organization bo matung tawbidana bahayana school gi site gi